Anova district sem kibagi matangda center Manipur Laingak amadi UNC ki marakta ngasi chathakiba nakal ahungi wari shanaba warishin purakpa ngamkidre lagliba July thada makhataba wari shanaragani. Nambul Turen kanba amasung amuka hena fagathanaba rejuvenation and conservation of Nambul River at Imphal in Manipur project ngasi Chief Minister Nongthongpam Birena hodokre. Lok Sabha Mikhal Naksilakpaga loyana political party singna Mikhal da mai paknaba akanba lalong sing chathaba hengalakli party amana amabu hunduna ngangba leptana chathari. Governor Dr. Nazma Heptulagi voting constituency Imphal da honglaktuna lakadoriba Lok Sabha Mikhal gi board state asida thadaragani. Amasung mapa laikhidraba amadi mamana wakhal soiduna leiribi ningthauzam puspa amadi mahaki mawpa nupa po mahei tamhanbiu haina mari leinaba singi mafamda haijarakli. Mayambu khurumjari adomna yengbiribas impact news ni ai momoka salamna hauji pungja sifawbagi maroiba pausing miyamti pizari. Amasung United Naga Council UNC ki marakta chathakiba mapansuba nakal ahum gi wari shanabada khumang chawsinba yaba wafam pukhatpa ngamdana wari shanaba loisinkhre. Nakal ahum gi marakta wari shanabagi thauram adu Senapati District Headquarters da leiba DRDA ki conference hall da chathaki. Wari shanaba aduda India lenga ki oina Ministry of Home Affairs ki Joint Secretary North East Satyendra Gates amasung Manipur lenga ki oina Agriculture Minister V Hangkalian, Education Minister Thokchom Radhesham amasung Tribal and Hill Areas ki Minister N Kaishina mihut sinduna sarukyaki. UNC gi oina lup asigi President S Kho Jonna Luchingba tongan ba Naga singki mihut kayana sarukyaki. Wari shanaba aduda Manipur lenga ki maikaidaki issue kaya ama leibana nauna district sem kibagi matangda chap chaba wafam pukhatpa ngamdre haiki. Lenga ki wafam aduda UNC na pendaba fongdoktuna makoigi oinadi Naga miyamga tanaduna chap chaba wafam ama India lengakta khanghallagani hairi. Chathakiba wari shanaba aduda khumang chawsinba yaba wafam pukhallaktaba maram oiraga makhataba wari lakliba July gi aroiba da pangthoklaba yana leiri. Government of Manipur stated that because they were to bring a concrete proposal for discussion today, but they mentioned that there were certain problems, including citizenship amendment bill and all that, so they could not bring it. And they had suggested that okay, we will come out with concrete proposals in July, and because of the elections and all that, so they need more time. Newly created 7th district has been created by the previous government. And it is created against the wishes of the Naga people. The Naga people is not going to compromise. And now the new government has come, so we have asked them to roll back. We have a tripartite, and they are supposed to come up with a concrete proposal today. But then again, the Manipur government has failed. Imphal da Nambul Turen kanba amasung amuka hena fibam fagat hanaba rejuvenation and conservation of Nambul River at Imphal in Manipur project ngasi Chief Minister Nongthompam Birena hodokre. Ngasi Chief Minister Secretariat ta pangthokiba hodokpagi thauram da Forest and Environment Minister T.A. Syam Kumar, Council of Ministers Singh, MLA Singh amadi mari leinaba official singsu sarukyaki. Thauramadu the Chief Minister na hai ngasi hodokliba project asina ising fangdabagi awaba kokhanbaga loinana loktak pat kanbada achauba mateng oiragani. State asida Cheliba Turel Singh Kannaba Pandamda Lengak Asina India Lengaki National River Conservation Plan Ministry of Environment, Forest and Climate Change da State Asigi Maruoiba Turel Nipan ki Rejuvenation and Conservation ki project asi Thabani project Nipan asigi manungda ahanba phase ki oina Nambul River ki project asi paikhatpani. Project asigi apunba senfam lupakoti humdra mapan dasmik taret anini project asi chahi ahum gi manungda loisingani. Project asigi makhada Nambul Turel component nipan da semgatkani. Component sing aduda Nambul Turen gi maril da iroi shembadagi hairangoi thong fawada drain sing gi amotpa sing kilometer mapan sangna puduna mongsangai area da water treatment plant tauraba matungda Nambul Turel da thadaba mongsangai da water treatment plant sagani hairi.
Rejuvenation and the conservation of Nambu River projects. Nasidagi launched away real around 500 crore mukin proposal habs amna sigi sil agadi akogi environment ji nai kholi phatte turenda du mahi changi khole tawnari ba mayam se solve tawgani loina lokta state sigi pride ni lokta se dum sisu save to bungam gani haidna maina ai mayam na thammi mayam daina appeal tawmin se isingi yam chawba problem am la singda ising le roidore maram ni keno casement the loina khunda salale u yam phale ana ina singi silnau sing so ya appeal tawmi khunda da ya da bataraga su please don't destroy the forest valley people ising like tawaji asida kanga pa singi misu mu thawoi doine ising like da na taratri ne amna sigi si chain reaction ne nungdang pung mapan tara ta ga mai car torga mayum da gi phataba sing si auto torga puthora ga turen si thada bisi masima to bi Lok Sabha election Naksil Lakpaga Loinana political party singna Mikhalda Mai Pak Naba Akanba Lalong Sing Chathava Hengalakli Party Amadagi Party Amada Chongthok Chong Sin Tauba Party Amana Party Amabu Hunduna Ngangbasu Hengalakli Manipur Pradesh Congress Committee gi Nauna Secretary Oina Khaln Kraba P Sharat Chandra Taramna Okpagi Thauram Haingang Block Congress Committee na Sinduna Ngasi Pangthokre Lakadoriba Lok Sabha Mikhalda Chief Minister Nongthombam Viren gi Kendra Oiriba Haingang da Congress na BJP bu Achauba margin na Namthagani Haina P Sharat Chandrana Fongdokre Hangang Mayai Lekai da Pangthokiba reception ceremony aduka mari leinana P Sharat Chandrana Hai Lakadoriba Lok Sabha Mikhalda state asidasu BJP degi Congress na yamna henna mai pakani Hangang Kendra gi oinasu BJP gi luchingba state asigi chief minister leiragasu Congress na yamna chauna mai pakani haina Fongdokhi अखोई चीफ मिनिस्टर ओइरिबसी हंगांग केंद्रदगिनी अदुना हंगांग केंद्रदा कांग्रेस से करमाई तौदुनो गा हाइबगी हाइफेट प्रजा सिंह मणिपुर की प्रजा सिंह करिगुम खर खनबिरम याय अदुबु हंदक लाकदरब लोक सभा इलेक्शन सिदा हंगांग केंद्रददी कांग्रेस की वर्कर्स सिंगना जना कांग्रेस पु माई पाकना गिदंता पिरकनी हाइबगी थाजबसे हंगांग केंद्र की कांग्रेस की वर्कर खुदिमकी थाजब थमजै मणिपुर की वइनसु बीजेपी अमदि भारत की वइनसु बीजेपी से डाउनफॉल लाप मतमसिदा अखोई मणिपुर की दनतना हंगांग केंद्रददी चीफ मिनिस्टर जरगसु यामना अचौबा मार्जिन द कांग्रेस न बीजेपी बु इराय लाइन नमथगनी Lakadoriba Lok Sabha Mikhal ka mari lainana Janata Dal United ta anauba pangal happa oina BJP Chandel Mandal gi President Secretary yauna mioi nipan party asida yaksin khre Ukhul Senapati amadi Chuchanpur District ki BJP ki Thauburoi kaya JDU merge tauragani haibagi thazaba leire haina JDU Manipur State Unit ki President amadi party asigi Outer Manipur Parliamentary Constituency ki candidate Hankhan Pau Taituina Fongdokre Wafam Hasingasi BJP Chandel Mandal ki President Tongkhong Thang Khongsai Amadi Secretary Smile Anal Yauna Mandal Asigi Member Nipan JDU da Yaurakpabu Taramna Okpagi Thauram da Fongdokhibani New Chekon da Leiba Party Asigi Office da Pangthokiba Thauram Atuda Hankhan Pau na Hai BJP na Luchingba State Amadi Center da Leiriba Laingak Asi Miyamna Pamtre Chandel BJP Mandal gi Member Kaya JDU da Yauksilakliba Asina Ahanba Oiduna Makhatana party asigi member kaya JDU da support taugani haiba thazaba pirakle state asida leiriba miyam nasu Nitish Kumar na luchingliba amakpa leitraba party asida thazabiu loinana party asina miyam gi thazaba manghandana thabak taugani haina Hankhan Pauna Fongdokhi Ukhrul district isu ikui dana merger ki process chatle Senapati district issue it is in the pipeline Chuchanpur district ki kendra taruk leiba sigi sidasu mayam ase hojik akoi in contact oire ngasi numit asida parayada JDU ase Nitish Kumar ji ki leadership se thajabiraga hojik Lakaduriba mi singsu khorang nangaijari corruption wangbagi governance ta honesty warakpagi warol China na prayana thengnariba ase kokhanning bagi wakhan prayana thajarakpase eidongai su manghan lo Nakalama Romda Lok Sabha Mikhal Gamari Lainana BJP Manipur Pradesh ki oiba workers meet come reception ceremony amangasi Loktak project ki Silen village ta pangthokre thauram adu BJP Hanglab Mandal na sintuna Silen Khoupu Community Hall da Pangthokibani Thauramatu da BJP Manipur Pradesh ki Thaumi Singh Chuchanpur District ki BJP ki Maru Oiba Thaumi Singh ADC member Singna Saruk Yaduna BJP ki Mapangal Hena Kankhatnaba Khananaina ki Loinana Thauram adu da Saruk Yakiba BJP Manipur Pradesh ki
General Organization P. Premananda Mitaina Fongtokibada, Manipur da Lairiba BJP ki District Committee Taraga Nitwe ki Manungda Chuchanpur District na Khwaidaki Maruoi, Maramaduna Prime Minister Narendra Modi na Miyamgi Yaifanaba, Paikatpa Scheme Singi Kanaba Mafam Aduki, Miyam da Sunningtina Fanghanaba, Ngamnanaba BJP na Hotnagani Haina Fongtoki. Tauramaduda Congress Party da Hana Saugatlamba Miyoi Kayasu, BJP da Yauraktuna Taramna Oki. Tena madam masing manungda Manipur da awal mani awal masing masing akwai purana bakal awal su purana dari amari awal masing masing bakal su purana ya masing ya amat hamjari lambi thong phana ba miui masing masing hingba hak le hingna ba akwai kan phona sahi tara namama sri okram miu bina Manipur da Congress shasan palane matam da bakunda pale sing kunbara da hengne tabili infal hawsa ta mamdamo matam nei hengne tabili thong sa ta mamdamo matam nei Adu masini sini ambulance ni lucu sahaja di lawan itu di Manipur di Praja sudah lengan lebih sahaja nama lebih aku ini lucu bersakar lebih ada apa aku bersakar lebih apa tu aku dua kali lebih Manipur Pradesh Trinamool Congress po hen na mapanggal kankhat hannaba amadi ikui dana pangthoka dauriba Lok Sabha Mikhalja party na laurakpa fire lauthoknaba AITC North East ki in charge Bishorjit Dev tha siki taraga tareta Imphal da lakadauri AITC Manipur unit na thadorakpa cherol amagi matung ina khongsat asigi manungda Manipur gi tongan ba issue singi matangda party ge members singa khana nainagani hairi khana nainaba asida saru yanaba party asigi members singda khanghalakli Khundrakpam Kendragi MLA TS Lokeshwar na handakta pangthokiba assembly mifamda maha Khundrakpam Kendrada pokhiba miyoini haiba wafam aranbani Kendra asigi puwari da amuba kali Taishin Gadauriba aranba wafam asi athubada sengdo uhaina BJP Khundrakpam Mandalna demand taurakli ngasi BJP Khundrakpam Mandalna sinduna MLA TS Lokeshwar na assembly da thamkiba wafam adu yaningdaba fongdoktuna wakat mifam famkhre loinana aranba wafam asi athubada MLA na Kendra asigi miyam khangna sengdokadabani hairi Pangai Bazar da pangthokiba wakat mifam aduga mari lainana BJP Khundrakpam Mandal gi President Samjet Chabam Nandona Hai Kendra asida lairiba inkhalakliba naha singloinana Kendra asigi puwaribu lana lamsing naba machak oiriba wafam asi BJP Khundrakpam Mandal na condemn tawi Khundrakpam Kendra da Congress ki MLA na chahi taraga manga hena miyam gi mihut oina lakpa asida Kendra asigi miyam gi chawkhat thaurang amata paikhatpa laitri Lomi Shingna Hen na Laiba Kendra Asigi Miyamgi Mateng Oiramba Sagolmang Agricultural Office Kadai Chatkre Wafam Asigi Matangda MLA na Kari Maram Gidamak Tumina Lairibano Athubada Sengdo Uhaiki Ngasigi Wakat Mifam Aduga Mari Lainana BJP na Luchingba Laingak Asina Khundrakpam Kendra gi Miyamda Phanghan Kraba Kudong Chaba Point Kungan Nipan Yawa Leaflet Amasu Fongki Allaman Rajniti da Lupsaba, Communist Lupa, Congress Lupapa, MPP the Lupcharakpa, BJP the Lupcharakpa, Allaman Mayamak Katupa, Allamalama, Labam, Lady, Mayamasu, Lady Bak the Satkre. Matuki Karikubamata, Mamai, and Vidana, Aina Toban Mele, Aina Angadi Lura, Hive Monda, Mana Pundrapum Kendra, Super Pokuna, Poi, Hydra Hivapum, he strongly must condemn Toy. Majida BJP Natana, section Kutimaka condemn Tamuntoy. Lakadoriba Lok Sabha Mikhalda Outer Manipur Parliamentary ki oina afaba candidate puthokna bagi matangda miyam gi oiba mifam amangasi Kakching District ki Sugnu da laiba Chingtam Community Hall da pangthokre Sugnu area da lairiba Ching amasung Tampa ki tongan ba lupsing na sinduna pangthokiba mifam aduda lakliba Lok Sabha Mikhalda Outer ge mirep oigadoriba John Manglentang Jona Haikibada Mikhal Tengnabada Mai Pakpa Natraga Maithiba Haibasi ticket ki Makha Ponde Miyam gi Thabak Tauba Ngamba Miyam gi Kholau Tatuna Manipur gi Damak Parliamenta Lauba Ngamba Aduna Khwaitiki Maru Oi Karigumba Mikhal Mai Paklabadi Manipur Miyam gi Ihul Khangna Tengnariba issue Kudimak Parliamenta Puthoktuna Tengnagani Haiki Ke Paina Mayamna Yam Power about Jiki BJP Namuk order ready Moya City Soydana can implement on Hibum to hide a lautokre. Yam Kinanga, June 18 Hebra, do the gig, do the Karikataki Satikova, Lapapo Neva, Saurega, Noga, Kabesu, Muram the Kana Deva. Upon to the Kraido Harugudumnaga, Parliament Harugudum Neva, Parliament the table to Dong Tarmanga Magaduma, a city Karitodomo, quite sopa canone, Bilne, City Yaro, Himana, Lavanga Manda,
karya podu ngarang Manipur People's Party MPP gi office da bom thamlambagi thawong bo yaning daba phongdoktuna ngasi wakat mifam chathakre wakat mifam adu party asigi thawmi shingna polo ground maning da laiba MPP gi office ki gate da chathaki party asigi president O Jugindro na hai asigumba thawong asi yamna laiba ki thawong ni haina pen daba phongdoraki Panbayabadi ngarang nungtil pung mari makhairom taba matamda chahi kuntra dagi kuntra ga mangarom gi leng oigadaba nupa amaga nupi amaga changlaktuna party asigi secretary Ais Gita Jain gi office ki table da bom adu thamjilambani hairi MPP से किहल लगा पॉलिटिकल पावर से सुमांग न बतौर को से मसी मसी ने आहार मनते अकोई लीडर के हर खरवागदा दे लेजरी से मसी खंगना अदुम अकोई लेजरी बनी मरम अदुना सिगुम जे हंदोक पियो मणिपुर इमा लेबाक से कन्वीनसी अमसुंग MPP बु कन्वीनसी तवदति सिगुम से सरकार ना पोसे खर प्रोटेक्शन पीबा वाट पाइबे तारे फुल प्रूफ सिक्योरिटी पीबने हाइदना अकोई दे बुदि थंबिरी कोर्ट ना आया पीरो होगदा सरकार ना मियोबेगी पुंसी अमसुंग लन थुंग ngangnaba laibase masi yengsan manthok pot asi akhoi yengsan bidadana sugumba ghatna kaya tholpani haiba potsi sumai Manipur People's Party MPP ki office da bom thamlamba adu party adugi luchingba sing amasung thawmi singda aroibo oina khanghanaba thamlambani haina Maoist Communist Party Manipur na phongdorakli Lona Thingraba Lalholup asina Thadorapa Cherol amagi matung ina MPP ki manungda kanagumba luchingba natraga lanai mioi amana aranba thabak chatharak laba natraga lup asigi mayokta leiraklaga di mayum changduna chaba para tambigani MPP na thengnagadauriba MP election asi sen yendaba sanai yunai baki thabak chathadaba mikhalgi bot oigadabani Maoist ki warep asigi mayokta leirakpa khudingmak lup asina chana para tambina ba sem sare haina makha tarakli Mahatma Gandhi ki chamaga yankhai shuba mapok kumonga mari leinana India pumbada pangthokpa thauram 150 years of celebrating the Mahatma Gandhi ngasi Manipur Hindi Parishatta pangthokre thauram adu Manipur Sarvodaya Mandal Imphana sinduna Gandhi and his relevance in present India scenario haiba themda pangthokhi thauram adu ga mari leinana AICC ki former general secretary Mohan Prakash na Seni Guruji na iba aduga Didi Ngangombana Manipuri da handokpa lairik Bapuji gi nungai raba wari volume 2 release tauki loinana Mahatma Gandhi na hinglingai matam gi li raba photo singi oiba photo exhibition amasu pangthoki MSU की प्रेसिडेंट मानजित सरंगथेमना मणिपुर साउथ ईस्ट एशिया दा मनिंग तमना कनागिशु मिपान तांगदना हिंगलंबा अहोम त्रिपुरी अमदी ब्राह्मिस सिंगना मसक खंगबा नेशन अमनि हाइना फोंदोखरे कार्बी स्टूडेंट्स एसोसिएशन असम ना सिंधुना चोकीवाला कार्बी आलोंग East Chathakhiba Nifuga Taruk Shuba Annual General Conference Loishinbaki Thauramda Wafamasi Pongdokimani Manjit Sarang Themna Luchingba Amsugi Thaumi Ahum Yauna Manipuri Youth Front Association Assamgi President Siram Hirazit All Dimasa Students Union Kuki Students Union Moran Students Union Mar Students Association Karbi Along Nachingba atai phurup macha kayagi mahairoi luchingba singsu sarukyaki thauramatuda manjit sarang themna makha taraduna awang nongpok lamdam sing asi angakpa fangna ahongba lakli haukiba chahi khara asida aikhoigi lambi thonggi fibam yamna fagatle adubu karamba hiramda sijinnaba semgatlibano khantha duna nainaba mathau tai haiki Governor Dr. Nazma Heptullah na mahaki voting constituency Imphal-da hongdoktuna lakadoriba Lok Sabha mikhalda inner Manipur parliamentary constituency ke MP khanbagi hak phangadauri Governor asiki hana New Delhi gi voter list da yauramba adu haujikti Imphal West ki Sagolban assembly constituency ke polling station 11 by 34 all Lambulen gi voter list da oina yaukre Governor gi EPIC card adu Chief Electoral Officer PK Singhana Ras Bhavanda Governor Masada Khusinaki Governor gi bot thadaba yabaki hak adu Election Commission of India na mafam hongduna leiba mioi singbu leiriba mafam adu da bot thadaba yanabaki paikhalakhiba national campaign ge makha pona
ꯐꯪꯍꯟꯈꯤꯕꯅꯤ ꯒꯚꯔꯅꯔ ꯅꯥꯖꯃꯥꯅ ꯏꯝꯐꯥꯜꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤ ꯍꯛ ꯐꯪꯕ ꯑꯁꯤ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯒ꯭ꯂꯣꯁꯤ ꯏꯞꯁ ꯄ꯭ꯂꯦꯒꯤꯗꯦꯁ ꯐ꯭ꯂꯦꯁꯤꯂꯤꯌꯁ ꯀꯛꯁꯨ ꯎꯆꯦꯛ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤ ꯍꯨ ꯁꯤꯖꯤꯟꯅꯔꯒ ꯄꯥꯛꯇꯛꯅꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯆꯥꯛꯇꯥꯕ ꯒ꯭ꯂꯣꯁꯤ ꯏꯞꯁ ꯄ꯭ꯂꯤꯒꯦꯗꯥꯏꯁ ꯐ꯭ꯂꯦꯁꯤꯂꯤꯅꯤꯌꯁ ꯀꯛꯁꯨ ꯎꯆꯦꯛ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤ ꯍꯨ ꯁꯤꯖꯤꯟꯅꯔꯒ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄ ꯊꯦꯡꯅꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯤꯅꯨꯡꯒꯩ ꯃꯃꯥꯡ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ ꯃꯃꯥꯡ ꯄꯥꯠꯇ ꯎꯆꯦꯛ ꯃꯈꯜ ꯑꯁꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯏꯟꯗꯤꯌꯟ ꯕꯥꯔꯗ ꯀꯟꯖꯔቬꯁꯟ ꯅꯦꯠꯋꯥꯔꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠꯀꯤ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯈꯤ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯨ ꯆꯥꯕꯗꯒꯤ ꯎꯆꯦꯛꯁꯤꯡ ꯃꯈꯜ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯤꯅꯨꯡꯒꯩꯗ ꯕꯥꯔꯗ ꯁꯦꯡꯆꯨꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯟ ꯐꯥꯎꯕ ꯀꯧꯕ ꯂꯩꯈ꯭ꯔꯕꯅꯤ Manipur State Legal Service Authority ki pion khannabagi interview hayeng pangthokani haina tawramba adu tha asigi lakliba tang 13 ta oina pangthoklagani hairi apokpa mappa laikhidraba amadi apokpi mamana wakhal soiduna lairibi Bisnupur district ki Joypur Khunaudagi Ningthaujam Puspana mahak amadi mahaki mawpan nupapu mahai ningthina tamhanbiu haina laingak amadi mari lainaba singi mafamda haijarakli Ningthaujam Puspa chahi taraga mathoi amati mahaki mawpanupa Ningthaujam Abu chahi mapan asi Ningthaujam Samananda amasung Ningthaujam Ombi Lamabam Ningol Landoni aniki machani angang ani asigi apokpa Samananda chahi asigi January thada anaba amana maram oiraga laikhidabadagi mahaki loinabisu wakhal choiduna laikhre hairi hauzik machil mawpa ani asi apokpi mamagi imung manungi mabok amana yengsili Machin Mawpa Anina Joypur Khunauda Class 3 Amadi 2 Tamli Machin Mawpa Adubu Yengsiliba Mabok Khwairakpam Bidu Mukhina Mahakshu Anabana Maram Oiraga Nongmagi Sonjilakle Manipur Laingakna Machin Mawpa Anibu Mi Oinanaba Yengsinbiu Haina Pauzelikli Admoy Anibu Aina Kara Senabasida isi ngamdong mansilaktre Lady Paudi Kara Tamgaso ai Lahidaba Thobagadi angang ani si mangho tare nai si tumpham chafam khangda ko chen na lai si son ba hinjile tola taraba angang si bu yamna sembi sabi haina su tai na ai gi suoni si so sumana sarkarna khara sembi da kadra haina wakajabane ai pham hingpham khangdre angang ani si khan ba ai si yum de so tumpham chafam khangde angang ani si yai pham khangde Ragan de lebdo Kiye, di barafu thante, luga, koi sab thakpari, koi wohna, lam, biraga, ay thonga, sai, koi yingshibidi, koi wohna yingshibiye, mama, yim halakabasidi, min tarani shure. Impact News na haukiba February 23 akaknaba report oina utkiba Lamlai Assembly Constituency ke manung channa leiba Huidrom Khuldagi mayamga mimanadrabi ningombam pikpi na mahaki amatta pokchabi mimanadrabi ningombam mandaga thengnariba awaba sing adu ngasidi tongan ba lup kayana mateng pangba leptri ngasi su kanglaipak donation group kauba WhatsApp group amana Chana Thaknaba Amadi Firol Sing Khudol Tamkhre Banbayai Hairiba Mama Macha Asi Huidrom Awang Laikai da Leiba Ningombam Sanjit ki Yumgi Pau Thamnaba Kai Amagi Makada Chahi Tara Henna Yamna Mawong Maril Tadana Punsi Lenduna Leirakhibani Sinam Bijoy Khumanthem Gopen
Konjengbam Tomba kidnap taukhibagi mayokta semkiba JSC ga loinana Sagol Tongba Maira Paibi amadi club Singapore mifam ama pangthokre mifam aduna kidnap taukraba miyoising asi athuba matamda thadoraknaba amadi chenaba sing chairak piu haina Chief Minister da memorandum ama pishinkre haina JSC asina thadorakpa cherol amada khangalakli Mahairoi Singi Tungi Punsi Amadi Career Ki Yengbiraga Catholic School Sing Amasung Lalhaulup KCP People's War Group Ani Ki Marakta Lairiba Bab Tanadaba Athuba Matamda Warushin Puraknaba Hotnabiu Haina Catholic School Parents and Teachers Association St. Joseph School Ki Secretary M. Subhash Chandrana Phungdorakli State Asida Lairiba Tongan Ba Catholic School Mari Ki Parents and Teachers Association ke mihut singna sinduna ngasi Manipur Press Club ta pangthokiba paugi mifam amada wafamasi phongdokibani mahakna makhata na High Catholic School sing amasung lalhaulup KCP People's War Group ani gi marakta lairiba problem asi state asida lairiba mahairoi lup singna maruoiba thaudang lauduna waroishin puraknaba hotnabiu haina Subhash Chandrana appeal tawrakli People War Group का Catholic Education Society और School Authority का मुक्नब सिदा ओजासिंग द पिरइबा अकीबा अमदि भयान की सर्विस तौजरिबा इचिनाउसिंग द पिरइबा अकीबसिंग असि लौथोकपिदुना आंगांसिंबु लाइक तमहनबदा मयामना शांति ओइना लाइक तमबा फंगनबिउ वारोसिंसि पुरकनबा होनबदा अखोइगी पेरेंट्सिंग की माइकैदगिसु अखोइना ngamba mateng oiragadi angamba du mateng pangnabagdamak अखोइ सेम सादुना लैजरे सिदा कनागुंबा अमतगी फेवर द अनिमकना लैनरिबा अनिमकी यानदबसि खरखर हंदोकमिनरगा यासनबसि अथुबा मतमदा पुरक्तुना स्कूल सिदैदा महि तमबदा यामना थुना हानगी मतौगुम एकाडेमिक एटमॉस्फियर अमा पुरक्नबा होनबदा स्कूल की मरमदा लैरिबा कंसल ओइबा खुदिमक गवर्नमेंट की माइकैदगी अमदि अखोइगी यूनियन सिंगी माइकैदगी पेरेंट्स सिंगी माइकैदगी पुनमकी हंगम मतeng adu Malemgi Nupi Singi Numit Ka Mari Lainana Defend Yourself and Care and Support Haina Mingthonba Mama Oibi Amadi Nupi Macha Singi Oiba Awareness Program Pangthokre Manipur Network Project 1 gi Moirangkhom Loklau Bungda Leiba Loisengda Pangthokiba Thauram aduda Saruk Yakhibi Medicine Department RIMS ki Professor Dr. S. Baigevatina Khunai asida nupa singna lauriba thaudangum nupi singsu chap manana lauba ngammi haina haiba wakhalonda thauram asi pangthokpani HIVS ka sagonaduna hingliba nupi oibi singna wakhal sonthaduna hakchang phana leiraba matamda laina tina kayadaki ngakthokpa ngamgani haina phongdoki ngasigi thauram aduga mari lainana AIDS laina na sagonaduna leiribi nupi singna chana thaknaba Hidak langthak sing yenthoki Imphal West District ki commando team amana ngasi ayu pung 8 ka minute nifu dagina 9 ka minute kuntra ka manga fauba pauna bazar ki Masjid Road tagi ka khulong fauba Mahavir Pharmacy tagi Evohal Cycle BT Road amadi Polo Ground area da thi humbagi thabak chathakre thi humbagi thabak adu Imphal West District Police ki Additional SP Operation Aribam Ganasham Sarma ki mityeng makhada chathakibani thi humba aduda mafam adugi mioi chamnga ga humfuga mari ki verification chathaki maduda masagi saktak che yaudaba mioi kunga taret phagat khibaga loinana makha taba wahang pahong chathanaba City Police Station da sinakre hairi Kangpokpi District ki Cycle Police Station na konba Moljang Chingsang da lona yadaba mawong da tharamba Poppy Pambi sing yanthakre Poppy Pambi sing yanthatpagi thabak adu nav ki ASP Saklemba RK na luchingtuna nav NCB Home Guard Kangpokpi District Police Taret Chuba Manipur Rifles amadi kuntraga nipan suba Assam Rifles ki apunba team amana chathakibani chingwai adugi lam ekar chamaga humfuga manga ta tharamba Poppy Pambi sing adu opium kg lishing amaga chatru yankhairom thokani hairi Lions Club International gi nifu suba chahi gi district conference amangasi pangthokre konu mamangda laiba city convention da pangthokiba conference atu da club asina lauriba thaudang singi matangda wafam kaya phongdoknaki Manipur na Sankirtan ki saknairaba guru takhelambam nganba sarma
Khongman Mangjin Mamangda Leiba Masagi Yumda Ngarang Laikidre Guru Takhelambam Nganba Masagi Chahi Maudraga Taruk Shukibaga Loinana Mahakna Hinglingai Matamda Manipur Sahitya Parishad na piba Sangit Ratna Mana Guru Aribam Sabha Sarma Award Manipur State Kala Academy na piba Fellow Award na chingba kaya amasu phangba laikhrabani. Brahmapur Holy Dalna Sinduna Nomagi Oiba Seminar Kam Holy Festival 2019 Haiba Thauram Amangasi Youth Club Brahmapur ki Lampakta Pangthokre Thauramadu da Art and Culture ki Lamda Lairiba Akhang Ahishingna Hauziki Matamda Holy Shakpa Singna Chathariba Mawong Mataugi Matangda Sugaina Taki Brahmapur Holy Dal gi President P.S. Guneshwar Sharamana Fongdorak Kibada Ahal Laman Singna Thambiramba Fazaraba Chatnabi Asi Henna Chaukat Hanaba Amadi Miyamda Gyan Tahanaba Ngasigi Seminar Asi Pangthokpani Haiki Holy ni haidana Manipur da lairiba dol mayam asina yausang lakpa matamda group magi dol singsi Govinda da dagi Bijoy Govinda da lekai da chatana sakpa madu karino saiba se manungi ras asi karino aduga masida yairiba dhulok aduga dhon mayam sigi tan asina karino aikoi amata khangdaba aduga holy tauri haidana pangda nungaidana yausangi matamda holy se saktana sum chatpa holy se khangdaba kariguma naina dana sum chatkibanina lana chatkigadra aikoi Salibasimak Chumibra Haiba Kangdavagi, Seminar Tauraga, Karena Masida Nainaba culture, the Changchimba Kambu Asidagi, Makoidagi, Basun Sing, the Taraga, Amadi Pepper Sing Pari Badu, Tarabatum, the Quaker Kanona Bina to Manipur da lining laishonga mari lainaba kumhai singda ka hena pukning lupsilakpadagi senmitlonda mipan tanglakpani haiba thimda inter college debate competition ama Liberal College ki MP Hall da pangthoklagani haina Liberal College Luwang Sangbam ki Students Union na thadorakpa cherol amada khanghalakli Sahi asigi Dr. B.R. Ambedkar International Award Fanglakhraba Thiam Nilamani Sanaton Ningthauja amasung Yambem Ivohanbi Okpagi Thauram Pangthokre Banbayai Nepal gi Kathmandu da tha sigi manga amati tarukta pangthokiba Indo-Nepal International Dalit Sahitya Conference ka mari lainana manasing asi yenthokibani Sotharaba Singbu awangba thakta chingkhatnaba hotnabada laukiba thaudang singbu singthabo oina konsam Thongam Primary School ki Headmaster in charge Thiam Nilamani lyrics amadi playwright ki lamda Moirang Kampu Sanjep Makha Laikai dagi Sanaton Ningthauja amasung senior instrumentalist ki lamda Laikai Aksimakta dagi Yambem Ivohanbida mana sing asi piduna ikai khumnaba ulakibani makhoi ahumda tongan ba lamda mana asi laurakpada Moirang Kampu Sanjip Laikai gi miyamna makhoi ahumbu taramna okibani Moirang Kampu Sanjip Makha Laikai Community Hall da pangthokiba thauram aduda award ahum asibu lei pareng huktuna miyamna thagatpa amadi nungaiba phongdoki Manipur Lengakna Lamdam Asigi Miyam ki Chawkhat Thaurang ki Damak Paikhalakhiba Thabak Thauram Kaya Miyam da Khanghanaba photo exhibition kam multimedia campaign ama Thaubal da pangthokre Numit humni chupna Chathagadoriba photo exhibition kam multimedia campaign adu DIPR ki Makhada DIO Thaubal na sinduna Thaubal Mela Ground ki community hall da pangthokibani India ki maming lairaba beverage company Bisleri ki packaged drinking water ngarang hotel Imphal ki Sangai Hall da launch tawbagi thauram adu Mantri Pukri da laiba ND Industries ki provider Ningthaujam Dinel Singhana sinduna pangthokibani Hauzik sanabagi pau taraga taruk suba DGAR Equatorial Championship amadi Tara Suba Junior State Equatorial Championship ngasi loishin kre Imphal ki Mapal Kangjebung da ngasi loishin kiba Championship aduda Senior 10 Penging Lands ki team eventa DGAR team na ahanba position aduga MPSC team B na ani suba position takibaga loinana ESC Nongmaibung amadi EP MPSC team A anina
ahum abadi mari shuba position taki ngasi sanakiba championship asigi senior individual 10 banking landscape masanada IRC gi Sanaroi S dollar amasung L Rohit anina ahanba amadi ani shuba position takibaga loinana Jingkai Hunba Polo Club ki Sanaroi L Thompson amasung N Jelsing anina ahum amadi mari shuba position taki Chathakiba Equatorial Championship asigi junior amadi senior ki overall team champion na Jingkai Hunba Polo Club taki Championship asigi ngasi loishinbagi thauram aduda CAF and PD ki Minister Karam Syam Manipur Equatorial Association ki President M. Ranjit Amati Veterinary and Animal Husbandry ki Director Dr. S. Saubana Championship asida makok matang taraba sanaroi amati team singda manamatum kaya khusinaki Manipur Equatorial Association asinduna chathariba Championship asida Manipur ki tongan ba polo club kungan nithoi amati kungan nithoi dagi sanaroi Nupa sanaroi chamaga taruk amadi nupi sanaroi kuntrana saruk yaki. Hero Ailiki Hozik Chathariba Hero Ailiki matchta ngasi Neroka FC gi aroiba matchta Real Kashmir FC na panjil ahum anida maithiba piramkhre ngasi Kumal Lampak ta sanakiba match adugi minute taraga nipan chatpada Neroka FC gi Singam Subas na panjil ama chanki madugi matungda match ki minute kunga mapan chatpada Real Kashmir FC ki Dennis Farukna heading toksinduna panjil handoki Makhatana Daniel Faruki na match ki minute nifuga mapan amadi Bezi Amanna match ki minute yang kai taruk chatpa matamda panjil amamam hapchinduna ahum amada Mangjil Thaki Neroka FC na panjin handokpa ngamnaba akanba mawongda sanarakibaga loinana match loigadaba mikup khara dangairaba matamda Neroka FC ki striker Felix Didi Odil na panjil ama chansinduna loinana apiba minute ki matam aduda Real Kashmir ki makhutta panjil ahumanida maithiki League asida Neroka FC na taruk shuba mafam kanba ngamkhre loinana Hero Super League amadi Hero I League hairiba India ki khwaidagi chawba football league ani asidagi khangatlaba team singna saruk yaduna sanagadoriba Super Cup kidamaktadi Neroka FC qualify oikre adubu Hero I League ki oina ngasi numidang pung 5 da Chennai City FC ga Minerva Punjab FC ga sanagadaba match single loinana Jab manaba matamda Gokulam Kerala ga East Bengal ga sanagadoriba match asigi result ke matung ina kanana champion oigani haiba adu leplagani hairi Tengnopal gi Sibom amadi Simanda pangthokiba tongan ba football tournament singda makok matang tarakraba Malnom Youth Club MYC Malnom gi sanaroi singbu taram na okpagi thauram ama pangthokre thauram aduda saruk yakiba Yaski Minister Letpau Havkip na inkhalakliba naha singbu sana khotnabada thawai yaunaba pukning thawatkibaga loinana masak naiba sanaroi ama oige hairabadi akhang kanba amadi nisadaki lapna leiba mathautai haiki Moreda Laiba Chahi Nauriba Footballer Singh Numilan Memorial Football Academy da training pinaba trial selection pangthokre trial selection adu academy aduna sinduna Galgam Lemtol Playground da pangthokhi Under 13 amadi 15 gi trial selection adu da Chahi Nauriba Footballer Chamaga Supna Anina Sarukyaki trial adu da category ani thoktuna footballer kuntra khanki Khangatlaba Chahi Nauriba Footballer Sing adu Academy aduda masana asigi makhal kayagi training piragadori Ahanba BBM Memorial Trophy Veteran Football Tournament VSAI Thangmaiban amadi FLAM Imphal ani semi-final changbang amkre United Veteran Football Association Manipur gi meeting makhada Imphal East Veteran Football Association asinduna
Laikhidraba S Brazavidu Amadi W Muhindro ani Ningsingba Oina ngasi SWC Lungoi ki Sanabungda Sanakiba tournamenta ahanba quarter final da VSAI Thamaibana IEVFA Salanthong Bupanjil Ahum Amada Maithiba Piki Chatharakliba football tournament asigi ngasi sanakiba anishuba quarter final dana FLAM Imphal na FVFA Uyumpok Pupanjil Mari Amada Maithiba Piki Chathariba football tournament asida team nipana saruk ya baga loinana hayeng match leiraroi Taret Chuba MVCA T20 cricket tournament Cyclone Thangmaiban amasung Cham Khagempali ani Maipakre ngasi ayuk Langthabal Public Ground Manipur Veteran Cricket Association asinduna sanakiba tournament asigi taraga mari shuba ligda toss ngamkiba Cyclone Thangmaiban na batting hana sanakiba match asigi apiba over kunda wicket taruk turaga run chamaga mautraga mapan laubangamki match asigi ani shuba batting sanakiba Napsa Kha Imphal na over taraga nipan ga ball ahumda wicket taramak turaga sopnagi run humdra khak lautuna match asi run chamaga kunga mapanda yamna chauna maithiba nangki chathariba tournament asigi ngasi nungthil sanakiba taraga manga suba ligtana toss ngamkiba Cham Khagempali na batting hana sanakiba match asigi apiba over kunda wicket tare turaga run chamaga nifuga tare lobangamki masigi pakhumda match asigi anishuba batting sanakiba DSU Kwakatel na match ki apiba over kunga wicket kunda wicket mapan turaga run chamakhak lautuna match asi run nifuga tare ta maithiba nangki match asida run humpuga humdoi lobangamkiba Cham Khagempali ki batsman Rovinchana man of the match taki Team Taret na saruk yaduna Chatharakliba tournament asigi hayeng match leiraroi. Cricket masanada Manipur gi anoba puwari ama semba ngamkraba Rex Rajkumar amadi mahaki oza PS Ruhindro anibu ngasi taramna okre sanaroi amasung mahaki oza ani adubu taramna okpagi thauram adu lamdam asigi maming leiraba pauche Sangai Express na sinduna Thangal Kaithel dalaiba Sangai Continental da pangthokibani thauram adu da Sangai Express ki mapu Nishikanta Sapam Dornacharya awardee L Ibomcha yauna yas ki makok thongba official Manipur Cricket Association ki luchingba sing tongan ba organization ki mihut sing amasung lamdam asigi sanabapu pamjaba mioi kayana sarukyaki panbayabadi RK Rex na Coach Vihar Trophy da innings amada wicket tara lauduna puwari shembagi mathakta India ki chahi tara ka mapan makha ki cricket team da saruk yaduna South Africa ki mayok ta wicket mari lauba ngamkhibani Aina sabda lai biramiba course anagi former cricketer Rahul Rabina and kana ba ai tungda future da jam kana ba tips me ama pire azu singdo ai apply torga amuke hena practice ta kana honaraga ai makhata na Manipura cricket security full member family cricket sanaba player nam thok ya damina every school da koi inter school inter college man torga the ground yamam thamaga tournament yamam sillaga tournament torga anang ai gi makhata ba future cricketer thokna wi ga Hajari to Makata Sanara Singh the Zoo, higher level, I did in the senior team Amasum IPL Sing the Dawung and never one again a Kali. How can I reward it? Call Aduna success on the cook the Sukan. You have a long way to go. Senior team Sanagadani, Aduka senior team, each other team, the Yawa, you should be man of the match. If not every match, then almost all the matches. And now focus though, don't lose focus. Usually a quick Manipur, Machas Sanabiyam, hey, talent yawi, somewhere a discipline that lack the way. Aduga, the journey has. Arriba the bulletin asigi headlines amona miyam da thamjage. Anopa district sembagi matang da center Manipur laingak amadi UNC gi marakta ngasi chathagiba nakal ahum gi wari shanaba waroshin purakpa ngamkidre lagliba July thada makata ba wari shanaragani. Nambul Turen Kanba amasung amuka hanna fagat hanaba rejuvenation and conservation of Nambul River at Imphal in Manipur project ngasi Chief Minister Nongthomban Birena hodokre.
Lok Sabha Mikhal Naksalakpaga Loinana political parties Singna Mikhal da Mai Paknanaba Akanba Lalong Sim Chathaba Hengalagi Party Amana Amabu Hunduna Ngangba Leptana Chathari. Governor Dr. Nazma Heptullah ki voting constituency Imphal da Honglaktuna Lakadoriba Lok Sabha Mikhal ki vote state asidagi Thadaragani. Amasung mapa laikhidraba amadi mamana wakhal soiduna leiribi ningthaujam puspa amadi mahaki mongkwa nupabu mahai tamhanbiu haina mari leinaba singi mafamda haijarakli.